ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯒꯤꯇꯥꯟꯖꯂꯤ ꯍꯣꯏꯒꯤ ꯃꯅꯤꯡꯗ ꯇ꯭ꯔꯦꯜ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯠꯂꯤꯅꯦ ꯋꯥꯛꯀꯤꯡ ꯆꯠꯄꯗ ꯁꯦ ꯃꯤꯒꯤ ꯅꯠꯇꯕꯅꯤꯅ ꯒꯤꯇꯥꯟꯖꯂꯤꯒꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯕ ꯋꯥꯅꯤ ꯌꯦꯡꯉꯣ ꯁꯤꯗ ꯇꯥꯔꯤꯕ ꯄꯦꯁꯟ ꯐ꯭ꯔꯨꯠ ꯃꯌꯥꯝꯁꯦ ꯀꯦꯜꯂꯕ ꯃꯌꯥꯝꯁꯦ ꯒꯤꯇꯥꯟꯖꯂꯤꯗꯩ ꯉꯥꯛꯇꯅꯦ ꯑꯗꯣ ꯁꯤ ꯈꯨꯟꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯈꯨꯟꯕꯒ ꯍꯦꯛꯄꯒ ꯂꯥꯛꯏꯅꯦ ꯅꯤꯁꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯩꯅꯣꯅꯤ ꯃꯥꯏ ꯂꯥꯟꯃꯤ ꯃꯥ ꯍꯥꯟꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯕꯤꯖꯦꯛꯁꯨ ꯆꯠꯂ ꯅꯣꯏꯗꯩꯗꯤ ꯌꯦꯡꯉꯣ ꯅꯣꯏꯗꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯤꯌꯦ ꯅꯣꯏꯗꯩ ꯄꯣꯠ ꯍꯨꯔꯥꯜꯂꯤꯅꯦ ꯅꯪꯁꯨ ꯑꯅꯤꯁꯦ ꯅꯝꯕꯨꯜ ꯇꯨꯔꯦꯟꯅꯦ ꯑꯩꯈꯣꯏ ꯑꯦꯂꯦꯟꯒ ꯑꯩꯈꯣꯏ ꯑꯩ ꯅꯥꯎꯅꯨꯄꯤ ꯈꯛꯀꯅꯦ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅ ꯃꯌꯥꯡ ꯏꯀꯪ ꯀꯪꯕꯩ ꯃꯥ ꯅꯥꯟꯊꯣꯛꯑꯒ ꯃꯥꯁꯦ ꯂꯥꯜꯂ ꯆꯠꯈꯤꯅꯦ ꯑꯩꯈꯣꯏꯗꯤ ꯉꯝꯗ ꯂꯩꯔꯦꯕ ꯅꯣꯏꯕꯅꯦꯅ ꯑꯩꯈꯣꯏꯁꯨ ꯃꯩ ꯃꯨꯠꯂꯧꯋꯦ ꯀꯩꯅꯣ ꯅꯤꯁꯥ ꯂꯨꯝꯃꯅꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯂꯥꯛꯑꯣ ꯒꯤꯇꯥꯟꯖꯂꯤꯗ ꯄꯤꯔꯝꯒꯦꯔꯕ ꯕꯦꯛꯇꯣ poroo lao yare lao Gitaanjali nang mo ko kini cha phang da bane na asama yang mo lan mi success ore ma promotion thu na ka ni star man han ni pi ba pura da si khang ho da bai ne ma ko le ani haidong Gitaanjali mai thori adi jang ko ne ma ma jem da lam da na bung lo on thara da kini ko as Yare to Gitaanjali yam hoi charo ge ko suna kana apple pidi sidi he ko ya lambi da pan de ta sa jan ge sidi pasu mon sidi ndana asim Gitaanjali he ge he ko da bag se sing tha to le aina som pai de khut ka le sing tha to le to puja suna kana happy bane Kampung awal itu. Special plan siapa tu? Dua sih dah. Itu. As. Oh my God. Kau siapa? Tahu lah kena no. Ini yuan dari. Nang ya lo. Yang ada le. Aku yang ni. Lagi umur. Ya. Moi Gitaanjali maning deh ni si macam se. Moi fencing ni ka pangau dah berta mang ada ba. Jadi nana umur lo gitu. Kita ke Olivia nana bukan. Biar nang pukul orang itu biar nak pilih pelai ni. Ama katang ni thambiram mo. Yang beri buat. Ama katang pilih mo yare.